Hairakle phibam leibadagi tangai fadana sidokhibani PDA Meghalayagi Shillongda leiba Rajbari building Hairakle yabagi phibamda leibadagi tangai fadana sidokhibani haina Planning and Development Authority Manipur gi Executive Engineer na wan na thadorakpa cherol amana haire cherol asina hai kumjali singama panimpu mapan gi mamangdagi leiraknaba Rajbari gi building ase phibam ka hena soksilakpana nauna semjin thajinabagi damak Manipur lenga ki Art and Culture Department na detailed project report North Eastern Council NEC da pisen ke komja lising ani kulhumdoi gi July thada NEC na ayaba piduna ariba building samjin ba thaurang lokhat ke adu building ge saruk ayamba phibam soksil lakpana ugi yumbi seng som charak pagaloina na nong yurak pamaram na building ge saruk khara sidoke maduna maram oiraga building adu nikhairak pa yabagi phibam lakpatagi tangai fadana sidoki bane adu moina mak thong thong naw amadi wall pattern sing bade hanagi moong matau amata kahandana matungda amuk sizinabnaba chekchina thamle nauna building sabada han leiramba boong matau adu karimata kahanba tawroi building gi awangba amadi park saubana singbada ahongba amata leiroi tungi mirona ningthina yengba phangnabagi wakhalonda mapung phana semgot sagatnaba thawrang lokhotpani tangai fadana ariba building adu sidokiba tarabasu hanagi moong matau kahandana nauna amuk ningthina semgot kani puwariga mari leinaba building ama matam supagi oina manghan khin nabagi wakhalo laite haire Makhal yangmai naga village tagi kamgi len chongloi kauba ma fakhi haina kotu na haribadu yumfam yaude kotu gi maikaidagi kamgi len chongloi kauba ma Makhal yangmai naga village tagi fakre haribadu yumfam yaudaba aranba pauni haina makhl village authority na thadorakpa cherola mana haire cherola sina makhata na haribana kangim len chongloi kauba mioi ama fakre haiba thodok adugi pau hek tabaga makhara ma sung masiga thangnari ba khulsingda thubada statement thokuna mifami punsa takhibagi thong adu akanba moongda condemn tauke Tribe and tradition ki matungina manak nakpa khul amada pamdaba thodok sing thokpa tarabadi victim party na local land owner natragana village authority ki manaka lakuna mateng pangnaba natragana thodok adugi matangda asum aran khangdoknaba lakadabani adubu kotuna hairiba thodok adugi matangda de ngasi phawba victim family community reader natragana mari leinaba individual amata makhan khulda lakpa leitre adubu thajaba yaba paw amanadi kotuna hairiba kamgilem chongloi hairiba miyoi ase army gi ROP team amana tingnabadagi detail toraba matung Sengmai police station da sinaki Sengmai police na makata na Saparmaina police station da sinaki haina mari leinaba authority dagi confirm tore adubo hairiba thong asi ojina su kotugi maikadigi makata na aranba statement kya puthokna miyoi adu makhandagi faraga khurkhulda pukre haina maral sike hairiba maral asi pumla lalaba amasung daite yaudaba thongni makata na kotugi maikaidagi buffer zone singda ahen ba security thamnabagi wafam thamnaba pukhalakle adu mapu Makhal yangmai naga community ge maikaidagi Manipur gi singkhong singya da leiriba naga khul singalonena lamdam asida kangluki rang tholakpa hek horakpadagi neutrally oina maintain tawduna lakle hairiba matam asigi manungda naga community gi miyoi singna community khuding makta miyoi bagi oiba mateng sing piduna lakle loinena makhoi gi territory da ating ba yauguna amade asoi angam thokhandana ba sathok sin tawbage ayaba piduna lakle community asigi maikadagi goodwill amaso neutrality oiba moonga thabak torabasu akhanna ba group amana leptana mingsat thiana ba honabagi thong asi laibak thibani amusung masi yaba ngamloi maramaduna asigumba kangbo sing amusung organization sing asigi mathakta hairiba thong sing asi makhata na tawdana ba akanba moongda warning tawri makhoi gi mathakta maran sinaba honabagi thong khangna leiroi thong asi makhan amasung masigi akoibada leiriba naga khulsing asigi mingsa thian naba honabaga loinana mafam aduda Kuki police natragana khulai paiba sing thamnabagi kotugi hills agenda ama oina lawe Makhal liangmai naga village amasung masigi akoibada leiriba naga khulsing ayaba yauguna makhoigi lamda makhal khudimaki militarization amasung lamkhopchin ba honabagi thong sing Chatharak Batumina Leiroi, Foothills region asi Hanadagi Hauna Yamlaba security sing Lady Bani, Makatana Nova security outpost sing Pam Aduda Hangdokna Bahonarak Pada Tarabade, Madu Yamna Tinganingaini, Amasung Madugi Mayokta, Chapsana Tingnagani, Makhal Liang Mas Naga community asi Santi Pamjaba Kangpuni Haire. Delhi da camp tawruba BJP gi MLA sing halaknaba haure, popular government ama athubada thamnaba ingit pirakle MLA sing.
State asida popular government ama lingna batha asigi maridagi former chief minister N Birena lusingduna BJP gi central leader sing unaduna wari sananabagi damakta Delhi da camp tawguna lairakhiba BJP gi MLA sing halaknaba haure athuba matamda Manipur da popular government ama lingnabagi positive oiba maongda ingit pirakre haina Imphal da thunglakhiba BJP gi MLA sing na paumi sing da phongdokre Nahan makai Delhi da camp tawguna central leader sing unaraba matung ngasi nungtil Imphal da tholakhiba MLA sing adudi MLA Govindas Kontauzam MLA Karam Syam MLA Dr Shapam Ranjan MLA Haikam Dingo amasung MLA Jaikisane ngasi nomani ni asida Delhi da lehauriba MLA ayamba su tholaklagani adubu MLA kharadi central leader singa makhatana unanaba Delhi da numit kharani leithakiba yai haire Delhi dagi Imphal da thunglakhiba MLA Karam Syamna airport ta paumi singa unaba amada phangdokhibada handak Delhi da central leader singa unaduna wari sanakhiba duda mamang da pangthokhiba meeting sing aduga khenaba maongda central leader singi makai dagi athubada popular government amal lingnabagi positive oiba maong kaya ulake mamangi matamda di popular government ama thambagi matangda ningthina phangdokpa laikhidrabaso handak unakhiba duda BJP ke North East in charge Sambit Patra amasung general secretary organization BL Santos ki maikidagi athuba matamda Manipur da popular government amal lingnabagi matangda yamna mayak sengna interest oiba wafam kya thamlake masina maram oiraga state asida athuba matamda popular government amal lairagani haibagi thazaba lai haike MLA Dr Sapam Ranjan na haikibada handaki MLA singi delegation adugi mapung oiba pandamde central leader singa Manipur da housing oiriba phibam asigi matangda mayak senga thambaga loinena popular government ama athubada lingnaba taksin bane lamdam asigi miyamgi interest stable oiba government amal lingnabagi mathau taba sing adu central leader singa taksin ke central leader singa unaduna hiram masigi matang da khananai nakhiba sing adu yamna positive oike athubada masi mahayyan gan haibagi thazabalai MLA Jaikisana phongdokhibada handaki Delhi khongset aduda Sambir Pata yauna BJP ge national leader singa loinana wari sanakhiba adu yamna positive oi athuba matamda Manipur da popular government amal linglaba yai haina phongdokhe adubu makhata ba comment sing di piyu yakide haire Kuki zo sengi oina political solution purakpada mateng pangna bakotuna Meghalaya ge CM da taksin kre Manipur da hausi oiriba rajniti gi tang ta da phibam amasung lairiba irang asige warishin ama purakna bagidamal ground reality sing hakthengna yengba laklam kiba NPP gi national president soiriba Meghalaya gi minister Konak Sangmagi Manipur khongsat manungda Kotugi Makaidigi said asida hausi lairiba crisis asiga mari lenena Kuki zo singi oina madam supagi oina sanagadaba political solution ama purakna bahona bada mateng pangbiu haina memorandum pisinduna taksin kre Kotugi Makaidigi NPP gi president asida pisin kiba memorandum aduda yauribade crisis asiga mari lenena political solution ama purakna bahona drabade Kuki zo community sing asi minority tribal group ama oibana makata na awaba ama sungkudongtiba kaya mayoknaragani maramaduna Indian constitution Article 239A gi makhada constitutional safeguard ama fangana bahona bada mateng pangbiu amarom da kaluki rang asina maram moiraga Meghalaya da lanjena duna lairiba Manipur gi IDP sing Meghalaya government ki maikaidi ki ningtina loina bidi badu gi damakta thakat phongdo e makhata na Meghalaya government ki maikaidi ki IDP angang sing amasung patient sing adu gi damakta medical free yauna school gi fee sing komthok piu lanjilak labai mung sing gi IOS rent sing hantan biu haloinana Set adugi college amasung school singda IDP singi masamasu singna admission taunabagi damakta document procedure singda hena komthokhan biu lanjena duna lairiba Kuki zo khunja sing aduda electricity ising amasung security yauna nauna khunda laita hanba honabada mateng pangbiu haibagi demand sing yaure amarom da Meghalaya gi minister asigi maikadi gi phongdorakhibana kangphok pida satkiba mahaki khongsat adugi manung da tongan tongan ba civil society sing community leaders sing gonaduna makoina thengnari ba awaba kaya adugi matang da wari sanare Manipur da lairiba tongan tongan ba community sing ge marakta Hanadagi lairaba thazaba adu lakhanabagi damakta tongan tongan ba stakeholders sing na puna thabak tawminanabagi tangai fadaba lai haike Silongi Rajbari Thugaikhibagi na BJP na Manipur gi puari mutatna bahonarabra haibasi singnada bangamde joy puya mai thakibagi nungai tabakok tringai Silongi Rajbari tumna Thugaikhibagi na BJP na Manipur gi puari mutatna bahonarabra haibasi singnada bangamde haina veteran politician Ojaina Penda Fogdorakle tha asigi nipanda Silongi Redland ta leiba Rajbari Thugaikhibagi mari lenena
Kawada Laiba, Masagi Hum the Pangtopa Pau Gimipamda, Ozoina Makataratuna, Manipurgi Puariga Sagonaduna Lagraba, Rajbari Asi Thugaikhibagi, Lebak Asigi Lolate, Thugaiba Yabanate, Manipurna India da Tindringai Kumza Lising of Sapan Kuntragi Matamda Saki Bayum Asi Nitina Ngak Senduna Amadi Sandun Tazin Mahuta, Ufultana Mahan Kiba Asi Labak Tibani Haike, Demolition Gimat Moong Asi Tokringaida. Mangoina na haukiba September ni panda Manipuri Saite Pariset Meghalaya gi Makaidigi demolition gi khongthang asi lepinaba Manipur gi governor da ayiba cheron pisin kiba laike masida natana Pariset asina September gi tang kunmathoi da art and culture gi commissioner as Gyan Prakash ta su demolition handokna ba wafam thamke masigi mathakta former MP Dr. R.K. Ranjan na su yum asi ningthina ngak senduna thamna ba governor da cherol Lan Khat Kibaga Laina Makan Kiba Asimak Tauge Yauna Taubani Haina Lawi Haiba Wapam veteran politician Asina Tamaduna Taudok Asida Sena Riba Mioi Sing Tidokuna Maragi Batung in a Matik Saba Cherak Bigadabani Haina demand Taurakli Lengak Semnaba Honaba Ladiba Isudagi Natai Naba Honabani Hauzik Togliba Irang Asina Miamgi Mang Takraba Lantum Amadi Institution Kuki Jo Furuki Matakta Satariba Ethnic Cleansing Asigi Matangda Investigation Sataduna Maral Laiba Mioi Sing Cherak Pidan Ladiba Isu Sing Asi Natai Naba Gidamakta Lengak Semnabaki Kongtang Packet Panhaina Zomi Student Federation Tadorakpa Cherol Amana Fongdurakli Zomi Student Federation Tadorakpa Cherol Amagi Matung Inna N Biren Nalusingba BJP gi lengak adubu Lauktokuna Prester Rule Tamzilakiba Asi India Lengak na Lokhatpa Positive Oiba Kongtang Amani Makatana Serasida Prester Rule Tambada Zomi Student Federation Asawale Prester Rule Lengak Lakivadagi Lamdam Asida Positive Oiba Development kya purakpa ngamle hanaga yengnarubada mihar mipungi chang yamna nemtharaklabasu Manipurda hauzik phawbagi oina mahausagum ingtappa hanjidakle haibadi yakiroi Lamdam asigi majority community na Kuki zo miyam da chatharakiba makhal makha Kayagi thabak sing aduna ngasi phawba phuruk asigi miyam awa saitheng mayok aduna lairi haibase miyam pumna karoidabani haina su serol aduna phungdorakle serol aduna makhatara aduna hai set asida pressure loan gi lengak lainingai tungkoina ingtappa khunai ama lainanabagi damakta political solution ama puraktuna Kuki zo phuruk miyam na taliba separate political administrative system pinanaba mailainaba authority ge maikaidigi honabiyu haina taksilakpaga loinana popular government ama semnaba tharang toriba asigi matangda Zomi Student Federation na kaidongaida saugatloi haina su makhatarakle